예. 풀이 큰 거 없이는 가다이 돼 있노. 아누 아시그 용하나 없나 아누 오빠 해 말라더나. 바보 유나이티드 킹덤덕이네 이만하고 그러나 타락보니 ngasi dress ibu pot yon bagam ta chalaro da bra. pot yon bazibu masigi dress ina sat pa ya dia ba manipur government order thokrabane 톡대. 아유 엉은 먹이 워킹 제법 미슈 깨나 pauder 타라 찰리. 아도 포시티 기땅 한다고 말리고. kaito boy hannoy no ne he na sitoy ni ne ngasi di sen pusal ka ta ba mande. Kundok pa chat pa mali. Ado sumanga se taru tanana thamsira. thamma pe miga laga ikai je ba aduni aina khallisu. hinjang hautras ne masakti phajanjiko laikai mo mangda chopa yati ba. masaki wadi babung ngang na kana roy hojikan ya fawi film star abenau susmita bala nungla pula chupchal lagane mai masakta malis babung jummi tu ise lagane amukta khallaga yengune adu oragana hotengi du haido kharasira. hoju bai dok tri bo tu ka chai he ye hey na saktuga tambang ngamde dana stand by oina thamsira ina haidok tirimnine. as akoi babung jima ba thabak salam daisida ba sabe sabil hengang dana ai chale babung chumang se taru tanana khara thamamu ai chale 예, 농시들어세. 마빠네드나 고이다드나 한고이다드나 우시다드나 하이저림니네세. 야이? 마나부 부슬라까니 하립디. 까슈 까이디나. 아이? 아이고 뭐더나 수망정도 생독히. 예. 이샤생아시 디 파지하래 해. 미 말은 메네. ngan de kari mali ba 아 마하발리다 코코코코 코트는 레이브도 말리바. 아 이빠나 파기다 보니다. 잉글리시 필름기 브루스 윌리스 가이도 말림니네. aiju ke thora di yampak puni da babu ngaiko nangida pangleida lei napaigi su kharadi leibadi phabanida. hanu thangdane yam ke khaning anu ko leiba wa thok oi nam ni 예, 그래도 와서 어디노? 아빵바. 아이코이나 깨봐 먹고 하이베세. 람담시기 이마이니네. 나티 머니푸르다 인디라 간디나 락파다. 아이코이나 깨 먹두는 톡파도 우라가 마나 람담마세 라이라바 라이타바 라이박니. 하이르미 두디. babung oi gumba sien di pai da ba sien pai ba sa ba jing duna inya khun ba sa ru ba dagi sa khon na ba thadara ka da sien jing do thadara thre dana 헤이 아빵 니온데기 니르가 짜라가 짜헛빠두나 짜헛빠 징디나 헤이 이샤기 보톡라이나 짜헛나보 호나가답니네 adunara ini thable yu hote ndan no ngam le numita u phamaga sa glass am tha ga wathi ware ngang le do 이 와티가 이드나 헤이 이모 티림니네 이모 imau imaro as iphone duna o as pung di ayo re ne 에 뭉아 nga시기 낭기 코키시나 까리람다노 babu ngasi de na sagi lab le punum in 헤이 아이코네 nga시 부슬라까 돌아 잘하네 tammangam de babu namogi mapana ne
उनजेना कौरक्पा ए अदुदी बाइदी मानिने होय पाबुंग सक्तासिगा तुकचहे करी नति मापान कौरदी नपा इसु चपन फत्रा हा पाबुंग आइने सके दुर खोंजसे तमंगम नते आइने ने सोपसु इपा मक्ति सोफनिंगदे पाबुंग एंजांग आवलो आई चले हे hey aina thongadi hinjang do hawroi ne ai ki thamoida leijaba ibaya bapige leijaba pumdama ai ki chingana hainda na ngaure koine yenge khanba matam chana lagti nukshi haige khanba na tauye na kauje koine yenge khanba matam chana lagti nukshi haige khanba na tauye na kauje Masih mau bibu, kau dah isap dah mau pergi ni. Sekali luka kau cai dan lagi ni tahu di sini. Hai, amobi, amobi, hai, amobi. Lai. Masih, lagi thagi pedo piro. Ay dress kita lagi, yak sang kuidre. Wah, no yambung dah hayo. Yamung na imasi dah hayo na haiba. Hoa dua raga mathang thada pirage ai se lekte Yaroida. Ay yok sang thaban chong doini. Blouse na tu gi na kuira bani khalak pa ai. Kariya blouse tu ge ba hai nangon no piro ha blouse tu ge gai na suran he yin den he Oh yiring di yang biro no yang bina ma mayam lay kangi da na masil siang as ngai kho kari gi no nang arang ai khoi kanam ta leitri ngai da nungsibu yum sidagi tominna thindokri du kari gi no ba Sige dalok ngarang digi tarani khangabani. haima Ho aina tindok panati masana chatkira sasabani khangabra engonde hekta ho pa hekta oiba ai se phatta hekta taba haima yum sigi minai ni na usbidri ro ai moching lak ta ne nang hatura na is ai moching lak ko hatiro se kali pukan ripo ai da sidaning reda mochil lo chum khumi ne bede som khumi haima tauri si ngone tekoi na ko yo mo se yang de na sa to nanggi yeni he nangi sel do pining ba matam da pining dar ga to kani na khuri du hen net pu chala tekoi na ko yang de minai gi pensi se samai oredana waba tabak su suba manasu thadaba ai gi ka da changane da sum da thong gi ningsina ba hairunu ita kainara gawa baini hai namai kape namai nate masih talle sakta jiga hana mayok na re ne ya horak pada ai nga sigin e tauru thabak ta ma ta oira roi yara roi nimina awa tun ro kan ne narai bakto pharabani ai ga mayok nari se khangidana naning tamna ne isau lang ma phangadamani nangna aina tabu thabak ta su yamna yeng silisi bukari gino ha I chau lang ninga ga lang ni lang ning draga to kani nang na thau kari lege ha nang on yeng chen biyo hai bro ho akhoi dine yeng chen maga sangjadi ye yum si gi thabak honna badane aduga kari gi ai nei chau lang da su yamna yeng silisi kari gino ha kari gino ba nang pa na ri se oh pana bagi na sada bado taning da bagi taning da su ta ba tare nang khangabra I chau lang ba hai ba se ai gi hek pok da yaura ba mai da yaura ba ne I chau lang ga chau hai da na I se tama aba aduna I se I chau lang da ba ya de I chau lang do re ho ai sine lai bak se tamam la ba eh yum si gi ne minai oir so na ima si gi ne isau lang se yeng jalo so na khangidana kaya da no yeng ne ma se ai chin thak to chum khom ni ne ma se
ꯑꯩꯅ ꯍꯦꯛ ꯉꯥꯡꯉꯤꯉꯩ ꯃꯥ ꯈꯨꯝꯕꯅꯦꯕ ꯑꯩ ꯆꯤꯟꯊꯛꯁꯤꯗ ꯑꯗꯨꯝ ꯈꯨꯝꯕꯅꯦꯕ ꯅꯪꯅꯦ ꯅꯪ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯄ ꯅꯨꯃꯤꯠꯇꯅꯦ ꯅꯪꯅꯦ ꯌꯨꯝꯁꯤꯗꯒꯤ ꯅꯪ ꯁꯪꯄꯥꯏꯗꯅ ꯂꯥꯛꯇꯅ 인ꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯑꯣ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯒ ꯑꯩ ꯁꯤꯔꯗ꯭ꯔꯣ ꯂꯩꯕꯝꯒꯤ ꯂꯩꯕꯝ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯀꯗꯥꯏ ꯂꯩꯗꯧꯔꯤꯕ ꯍꯥ ꯅꯪꯗꯤ ꯀꯗꯥꯏ ꯂꯩꯗꯧꯔꯤꯅꯣꯕ ꯍꯥ ꯅꯁꯥꯅꯦꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯀꯔꯤ ꯇꯧꯔ ꯍꯤꯡꯗꯧꯔꯤꯕꯅꯣ ꯂꯤꯂꯥ ꯌꯥꯎꯒꯦ ꯍꯥꯏꯔꯁꯨꯅꯦ ꯅꯁꯛꯇꯨ ꯊꯤꯃꯟꯕꯅꯤꯅ ꯆꯟꯅꯔꯣꯏꯅꯦ ꯈꯪꯉꯕ꯭ꯔꯥ ꯑꯍꯥꯌꯣ ꯍꯤꯃꯥ ꯍꯤꯡꯅꯕꯒꯤꯅꯦ ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯈꯨꯕꯥꯛꯇꯅꯦ ꯈꯨꯔꯒꯅꯦ ꯍꯤꯡꯕꯤꯒꯦ ꯇꯥꯅꯤꯡꯗꯦꯅꯦ ꯊꯕꯛ ꯁꯨꯗꯅ ꯀꯅꯥꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯤꯡꯕ ꯌꯥꯎꯒꯦ ꯍꯥ ꯁꯦ ꯃꯅꯤꯄꯨꯔꯗꯅꯦ ꯔꯦꯟ ꯒꯥꯔꯤ ꯌꯧꯔꯛꯑꯅꯤ ꯍꯦꯛ ꯌꯧꯔꯛꯄꯒꯅꯦ ꯁꯦ ꯍꯥꯏ ꯁꯦ ꯍꯥꯏ ꯁꯦ ꯁꯤ ꯇꯧꯔꯒꯅꯦ ꯍꯤꯡꯕꯤꯒꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯆꯠꯊꯣꯛꯅꯦ ꯁꯛꯇꯥꯗꯨꯒ ꯍꯩ ꯑꯩ ꯌꯥꯍꯧꯔꯛꯄꯒꯤꯅꯦ ꯆꯥꯒ ꯑꯝꯇ ꯊꯛꯇ꯭ꯔꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯁꯤꯗꯤꯕ ꯍꯩꯃꯥ ꯍꯥꯎꯅ ꯂꯣꯜꯂꯛꯎꯀꯣ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯃꯁꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯒꯦꯠꯇꯅꯦ ꯅꯨꯡꯁꯤ ꯎꯅꯅꯦꯅ ꯉꯔꯥꯡꯗꯤ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯂꯩꯔꯤ ꯀꯅꯥꯅꯣꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯈꯪꯗꯦ ꯑꯊꯥꯞꯄꯗꯒꯤꯅꯦ ꯍꯥꯏꯌꯦ ꯗꯥꯝꯆꯥ ꯀꯧꯋꯦ ꯍꯥꯏꯌꯦ ꯗꯥꯝꯆꯥ ꯀꯧꯋꯦꯕ ꯑꯪ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪꯅꯦ ꯅꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯅꯦ ꯁꯦ ꯊꯣꯡꯒꯥꯜꯁꯤꯗꯅꯦ ꯗꯥꯝꯆꯥ ꯀꯧꯕ ꯑꯃ ꯂꯥꯛꯍꯧꯏ ꯍꯥꯏꯕꯁꯦ ꯅꯪ ꯂꯥꯎ ꯍꯥꯏꯒꯤ ꯂꯥꯎ ꯅꯨꯡꯁꯤ ꯍꯥꯏꯒꯤ ꯂꯥꯎ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯅꯪꯒꯤ ꯅꯨꯄꯤ ꯀꯟꯁꯇꯦꯕꯜꯗꯣ ꯁꯟ ꯑꯅꯥꯕꯗꯧꯅ ꯇꯦꯔꯒ ꯂꯩꯔꯦ ꯇꯥꯕꯗ ꯑꯁ ꯅꯪ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯣꯖꯥ ꯀꯩ ꯆꯥꯁꯤꯒꯦ ꯌꯥꯏꯗ ꯅꯪ ꯄꯤꯖꯅꯤꯡꯕ ꯑꯃ ꯆꯥꯒꯦ ꯌꯥꯏꯗ ꯑꯣ ꯑꯣꯖꯥ ꯍꯣꯏꯒꯤ ꯅꯣꯡꯃꯩ ꯑꯝꯇ ꯋꯥꯏꯖꯒꯦ ꯍꯥꯏ ꯅꯣꯡꯃꯩꯗꯤ ꯀꯩꯒꯤꯅꯣ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯅꯦ ꯄꯨꯟꯅ ꯍꯥꯠꯇꯣꯛꯀꯦ ꯋꯥ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯅꯤ ꯆꯠꯂꯣ ꯅꯪꯅꯅꯦ ꯄꯤꯖꯅꯤꯡꯕꯗꯣ ꯂꯩꯔꯨꯔꯣ ꯕꯦꯝꯃ ꯂꯥꯎ ꯁꯤꯗ ꯅꯪꯅ ꯍꯥꯏꯕ ꯅꯣꯡꯃꯩꯗꯨꯗꯤ ꯂꯩꯇꯦꯅꯦ ꯃꯣꯔꯦꯒꯤ ꯌꯥꯝ ꯃꯥꯟꯕ ꯑꯃꯗꯤ ꯂꯩꯅꯦ ꯍꯥꯠꯄ ꯌꯥꯕ ꯀꯩꯀꯩ ꯂꯩꯒꯦ ꯑꯣꯖꯥ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯣꯖꯥ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ ꯍꯦ ꯂꯞ ꯏꯁ ꯃꯦꯠ ꯅꯨꯡꯁꯤꯕꯁꯦ ꯑꯉꯥꯎꯕꯅꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯦ ꯇꯣꯝꯕ ꯅꯨꯄꯤꯗꯨ ꯆꯦꯟꯈ꯭ꯔꯁꯨꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯀꯩꯅꯣ ꯅꯨꯄꯤꯗꯨ ꯆꯦꯟꯈꯤꯕꯒꯤ ꯊꯃꯣꯏ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯣꯖꯥꯅ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ ꯍꯦ ꯅꯨꯄꯤꯁꯤꯗꯤ ꯌꯥꯔꯤꯈꯩꯅꯦ ꯊꯤꯔꯣꯏꯗꯕꯅꯤꯅꯦ ꯐꯖꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯨ ꯎꯗ꯭ꯔꯣ ꯃꯗꯨ ꯎꯔꯒ ꯊꯃꯣꯏꯁꯦ ꯆꯥꯏꯕꯅꯤꯅꯦ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯍꯧꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯒꯖꯥꯠꯅꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯆꯦꯟꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪ ꯀꯞꯇꯣꯏꯗꯨꯕꯣ ꯍꯦꯔꯥ ꯅꯨꯄꯥꯕꯨ ꯃꯊꯟꯗꯔꯣ ꯃꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯉꯥꯛꯇꯅꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯃꯤ ꯃꯌꯥꯝꯅ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯅꯪ ꯑꯣꯖꯥ ꯋꯥꯍꯩꯒꯦꯁꯦ ꯅꯨꯡꯁꯤꯅꯕ ꯑꯃ ꯀꯥꯏꯅꯔꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯦꯟꯒꯗꯕ ꯂꯞ ꯐꯤꯂꯞꯁ ꯗ ꯂꯞꯁ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯡꯁꯤꯕꯕꯨ ꯎꯗ ꯋꯥꯗ ꯄꯪꯄꯥꯟ ꯂꯩꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯑꯣꯖꯥ ꯑꯃꯁꯦ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯑꯩ ꯀꯣꯛꯀꯁꯦ ꯉꯥꯎꯔꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯒꯤꯁꯨ ꯐꯣꯔꯃꯨꯂꯥ ꯂꯩꯅꯦ ꯑꯩ ꯇꯣꯝꯕꯥ ꯅꯪꯒꯤꯗꯃꯛꯇꯅꯦ ꯅꯪ ꯑꯣꯖꯥꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯕꯅꯤ ꯍꯩ ꯕꯦꯝꯃ ꯒꯣꯜꯗꯟ ꯆꯥꯟꯁꯅꯤ ꯄꯥꯈꯪ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯍꯥ ꯃꯈꯥꯗ ꯁ꯭ꯇꯥꯔꯠ ꯇꯧ ꯂꯩꯍꯧꯔꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯑꯁꯦꯡꯕꯩꯔꯣ ꯑꯣꯖꯥ ꯍꯩꯃ ꯑꯁꯦꯡꯕꯩꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯍꯥꯏꯅꯔꯝꯃꯕꯣ ꯑꯣꯖꯥ ꯍꯥꯏꯕ ꯍꯥꯏꯕꯨ ꯑꯣꯀꯦ ꯇꯥꯔꯕꯅꯤꯅꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯣꯖꯥ ꯑꯩ ꯅꯨꯄꯥ ꯐꯪꯗꯣꯔꯦ ꯆꯦꯟꯗꯣꯔꯦꯅꯦ ꯑꯩ ꯕꯦꯝꯃ ꯉꯥꯏꯈꯣ ꯍꯩ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯁꯤ ꯎꯞꯁꯜꯂꯨ ꯐꯅꯤ ꯑꯣꯖꯥ ꯍꯩ ꯁꯤ ꯃꯝꯗ꯭ꯔꯤꯐꯥꯎ ꯂꯧꯊꯣꯛ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯆꯦꯜꯂꯨꯈꯤꯒꯦ ꯆꯦꯜꯂꯨꯔꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯜꯂꯨꯀꯣ ꯑꯣꯖꯥ ꯇꯦꯛꯍꯟꯗꯕꯤꯗ ꯆꯦꯜꯂꯦꯍꯦ
ꯃꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯠꯀ ꯀꯟꯖꯥꯠꯂꯣ ꯃꯥꯡꯗ ꯑꯗꯨꯝ ꯌꯦꯡꯉ ꯊꯧꯀꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯀꯩꯅꯣ ꯅꯪ ꯀꯩꯗꯧꯕꯩ ꯈꯥꯝꯃꯤꯅꯣ ꯅꯠꯇꯦ ꯃꯊꯟꯇ ꯃꯨꯠꯈꯤ ꯃꯔꯨꯞ ꯁꯥꯎ ꯌꯥꯗꯦ ꯃꯇꯦꯡ ꯑꯝꯇ ꯑꯩ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯅꯤ ꯌꯥꯅꯤ ꯌꯦꯡꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯛꯇꯥꯅꯤ ꯆꯦꯜꯂꯁꯤ ꯑꯃꯨꯛ ꯍꯥꯏꯔꯅꯦꯕ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯗꯦ ꯀꯩ ꯌꯥꯗꯕꯅꯣ ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯏꯊꯟꯇ ꯉꯥꯏ ꯐꯛꯇꯥ ꯇꯧꯕꯅꯤ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯌꯔ ꯄꯝꯆꯔ ꯌꯥꯅꯤ ꯑꯁꯤꯅꯦ ꯑꯁ ꯐꯖ ꯐꯝꯃꯦ ꯑꯁꯤꯗꯤ ꯅꯪꯒꯤ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯒꯗꯤ ꯌꯥꯎꯕ꯭ꯔꯣ ꯖꯛꯀꯗꯤ ꯌꯥꯎꯋꯦ ꯂꯣꯏꯁꯤꯟꯅꯕ ꯌꯥꯎꯋꯦ ꯇꯥꯌꯔ ꯁꯦꯝ ꯄꯥꯏꯕꯤꯔꯨꯕ ꯖꯛꯁꯤ ꯂꯩꯔꯦ ꯁꯦ ꯄꯥꯏꯌꯣ ꯁꯦ ꯃꯈꯥ ꯆꯪꯅ ꯑꯝꯇ ꯂꯦꯈꯠꯂꯣ ꯒꯥꯔꯤ ꯑꯁꯤꯁꯨ ꯑꯋꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯂꯦꯈꯠꯅꯕ ꯁꯤ ꯂꯩꯔꯦ ꯁꯤ ꯄꯥꯏꯌꯨ ꯊꯝꯕ ꯌꯥꯅꯤ ꯁꯦ ꯁꯦ ꯐꯣꯟꯁꯤꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯁꯤꯕꯨ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯔꯦ ꯄꯦꯜꯂꯕꯅꯤ ꯅꯨꯄꯤꯁꯤꯗꯤ ꯄꯥꯈꯠꯃꯤꯅ ꯁꯤꯗꯅꯦ ꯑꯩꯅ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯦ ꯐꯪꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦ